Manipur da PR amuk hanna thambinaba kukisingna Union Home Minister Amit Shah da taksinkhre. Church ke luchingba hatkibaga loinana matung tarakpada hingsa gi thodok kaya tholakibaga iroinana Kuki Women's Organization for Human Rights na Manipur da amuk hanna President's Rule amuk hanna thambiyu haina Union Home Minister Amit Shah da taksinkhre. Chorsanpur da miyam gi achoba rally ama chatkraba matung organization asina Union Home Minister da memorandum pisinduna state asida amuk hanna President's Rule thambiyu haina taksinkhibani. NSN IM amadi masiga chatmina group singna Kuki jo pruki matak sa thargliba thong yaning da phongdok laduna Kuki gi organization asin hai kungang kayada leptana attack sa tharakpana micham miyam pungning laitana hingba ngamandre law and order gi phiba mapung phana ngakpaga loinana miyam na lengak ta thamba thajaba hanjin hanabagi pandamda amukhana President's Rule thambagi tangai fadabalai kudong tiningai oiba mafam singda security kankhat aduna micham miyam gi punsi amadi lanthungak senaba thorang lokhat piu haina lubasina taksin ki church ke luchingba hatkibagi matangda awangwa thaki investigation chathabiu haina taksil laduna ZUFK amadi NSN IM gi mathakta laingak na matik chaba thabak lokhatuna Kuki jogi area da ing tapa phibam lehengadabani hairi